Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Poppy pambi sing yanthatuna manghankre security ki kangmuna poppy pambi sing yanthatuna manghanba khongjang manung channa Churachandpur district ki Sangai Kot police station ki manung chanba ji Monglian Village Hill Range kilometer mangarom da tharamba poppy pambi sing arang security force forest department amadi district magistrate ki apunba kangmuna yanthatuna manghankre loinana mafam adudagi yanthatuna manghankraba poppy pambi sing adu opium kg kunga mangarom gi oigani mafam adudagi evidence oina poppy mahai kg tarasu sister rehadi Kuki Nupi ani mafi thongdana miya mamangda puduna Chatkhibagi viral video ga mari leina fakhiba mioi taret ki manungda taru ki case ke appeal tawbada Manipur amadi Guwahati High Court na tabidre haina JC viral video for May 2023 gi convener mani khumana hairi ngasi wangjing gi mafam amada pangthokhiba pawgi mifam amada JC gi convener mani khumana case thengnari basingi mafam pibidre haina wafam asi phongdokhi bani nongpok sengmai peji lorembam nongbram langmai thet Lairong Thel, Ukong Sang, Ingaw Rok, Chingkong, Amadi, Athokpa Mayrapai Biluf, Nasenduna Pangtokhiba Pawgi Mifam Aduda case, Manina Makhatar, na Kuki Nupi Anigi. Viral video ga mari lenna chena bani haina laingak na fagalaba CBI da sinakiba mioi taret ki manungda ama Twkhraba Matung lemhauriba makoi taru ki case Manipur lengak na Assam da transfer tawkiba sina maram oiraga JC na case asigi matangda hanna appeal tawrabasu madugi mafam pibidre Manipur lengana su hiram sida tabidaba asi laibak thibani hauzik fajin kriba mioi taru ki imung manungsing nongmagi suraga imung puba ngakta oibana Guwahati da chattuna case thengnaba haiba asi achoba problem ama oi maram asina case ase athubada Manipur transfer tawbiduna makhoi taru puthadok pinaba appeal tawragli Manipur lengakta hiram asega mari leinana kayara haijabada tabidre mioi taret fakhibagi manungda ama Twkhraba lemhauriba mioi taru asigi lamatangda lamdam asigi mioi amatana nisingbidre victim sing asigi yengbiraga makoi case Manipur lengana thubada miyeng changbiu haujikti Kuki Nupi ani adugi machindagi makoi bu ref tawba laiti haina phongdokpa laikre handak juri bamdagi nupi amadi angang yauna maitai taruk Kuki taro singna ref tawraga tamthina minungsi laitana hatokhibagi matangda wafam amata center dagi phongdoraktaba haiba silaibak thibani Manipurda lairiba khulngakpa kayana victim oiduna lairaga ikhoina tumina laisinpham thokte Manipurda lairiba CSO sing amadi miyam pumna magna victim oikhraba makoi taru puthadoknaba mateng pangbiu hairi sarkar pairiba BJP gi legislature singi marakta manarakta badagi hayengdagi hauna chathagadariba taragani thoisuba Manipur Legislative Assembly gi taret suba budget session gi mangoinana Chief Minister N Biren ngasi numidang wairam pung 5:30 tabada governor da mahaki resignation gi cherol pisinkre Chief Minister na mahaki resignation gi cherol governor da pisinkhiba aduda BJP के नॉर्थ ईस्ट इन चार्ज संबित पत्र BJP मणिपुर प्रदेश की प्रेसिडेंट सरदा देवी अमदी महा की काउंसिल ऑफ मिनिस्टर सिंह सरुया की स्टेट असिदा हौजिक ओइरगलिबा राजनीति की तंग तादबा फिबम असिगा मरी लेनना चीफ मिनिस्टर एन बिरेन ngarang numidang अखनबा चार्टर फ्लाइट दिल्ली दे चतुना यूनियन होम मिनिस्टर अमित शाह अमसुंग BJP की नेशनल प्रेसिडेंट JP नंदा अनिगा उनादुना वरी सनारबा मतुंग ngasi nungtil pung 4:00 tarakpada Imphal da thunglakibani Chief Minister na Delhi degi Imphal da halakiba du da BJP ke North East in charge Sambit Patra suloina raki Chief Minister na maha ke office banglo da hek thungbaga BJP ke North East in charge Sambit Patra yaw na maha ke Council of Minister singa wa khanaraba matung nungtil pung 5:30 tarakpada Raj Bhavan da chatuna Governor Ajay Kumar Balada maha ki resignation gi cherol adu pisin खिबनी चीफ मिनिस्टर ना गवर्नर दा पिसन खिबा महा की रिजाइनेशन की चेरोल अदुदा हारिबना मणिपुर मियाम की इंटरेस्ट सेंट्रल गवर्नमेंट मतम चाना थबक पाइखत पयावना डेवलपमेंट वर्कसिंग अमसुंग डेवलपमेंट प्रोजेक्ट कया पाइखत खिबा अदुगी दमक हाइनिंगाई लेतना नुंगाइबा पोई लोइनना महा की माइकैदगी चही लिसिंग कया की सिविलाइजेशन हिस्ट्री लेरबा लमदम सिगी टेरिटोरियल इंटीग्रिटी कायहंदना थमनबा बॉर्डर दा आइन कायना चंगलकपा सिंग थिंगनबा illegal immigrants sing deport tawnabagi policy semnaba drug amasung narco terrorism gi mayokta makhata na thengnanaba FMR asi biometric lobagi thabak akan mamong na paikhatuna full group mechanism ama oihannaba makhata na honabiu amasung akangnaba matamgi manungda border gi area da fencing khabagi thabak akangnaba matamda loisinaba honabagi thabak asi governor gi office na makhata na chathabiu loina na mahaki Resignation के चेरोल असे अयाबा पिबिउ हाइबगी वारोल सिंह यावरी चीफ मिनिस्टर ना गवर्नर द पिसिन की रिजाइनेशन की चेरोल अदुगी मतुंग इन मणिपुर के गवर्नर अजय कुमार बलानो चीफ मिनिस्टर अमसुंग महा की काउंसिल ऑफ मिनिस्टर सिंह की चेरोल अदु अयाबा पिखिबगा लोइनना अल्टरनेटिव अरेंजमेंट अमा लैट्रिबा फावबदी चीफ मिनिस्टर ना मखाता ना ऑफिस पाइनबा खंगनख्रे हाइदी
Mara asida press na phangma pawgi source amanadi state asida hauzik oiriba rajniti ki tang tadaba phibam asiga mari leinana ngarang Chief Minister N Biren khanaba charter flight Delhi du chalaba matung asi ayuk Union Home Minister Amit Shah BJP ki National President JP Nanda pungani chupna wari sanaki loinana central leader singa unaramlaga Imphal da halaklaba matung maha ki resignation ki cherol adu pisin ki bani Chief Minister na maha ki resignation ki cherol Governor da pisin ki badu da BJP Manipur Pradesh ki President A Sarda Devi BJP North East in charge Sambit Patra Minister Bisorjit Minister Dr Sapam Ranjan Minister Basanta Kumar Minister Dingo Minister Awangbong Niumai Minister Gomidas Minister Khasim Basum MLA Sapam Keba MLA Santi Kakching Kendragi MLA Rameshwar MLA Case Ibomcha MLA Karam Sam MLA Prem Chandra MLA RK Imo yauna atai atop MLA Kaya susarugya ke Chief Minister na maha ki resignation ki cherol adu silura banglo tamna thorak pagilambida paumi sina maha ki oiba comment lo na bangai ga leki adubu Chief Minister na maha ki oiba comment amata piram dana chatki Hauzik fawagi oinadi state asida PR la kadoribra natraga animated suspension thamgadoribra haibadu chapchana khangbangamdri BJP ki history da dissident kangbu singi marakta luching bakhanbagi wafam asi mamangda amukta yawkhidabana Chief Minister N Biren gi mauta chen chong ni ba miyoi singi marakta gi leader khanbagi wafam laikhai tadri Amaromda Chief Minister N Biren na maha ki resignation pisan kraba matung Assembly Speaker Saijaberta gi Begabati laikai da laiba maha ki mayum Central Force sing akan mamong da ngak sen kre hari